ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗ ꯌꯥꯗꯗꯅ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯉꯔꯥꯡ ꯂꯤꯂꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯉꯔꯥꯡ ꯂꯤꯂꯣꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 4 ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ 13 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯂꯤꯂꯣꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯐꯝ ꯑꯃ ꯐꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯑꯗꯨꯒ ꯋꯥꯔꯦꯞ 6 ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯋꯥꯔꯦꯞꯁꯦ ꯑꯗꯨ ꯔꯤꯖꯣꯂꯨꯁꯟꯗꯨꯅ ꯀꯩꯅꯣ ꯑꯗꯨꯒ ꯋꯥꯔꯦꯞꯇꯨꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯍꯥꯟꯕ ꯔꯤꯖꯣꯂꯨꯁꯟꯗ ꯉꯁꯤꯒꯤ ꯃꯤꯐꯝꯗꯨꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯦ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯂꯧꯈꯤꯒꯦꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯏꯪ ꯀꯨꯝꯖꯥ 2024 ꯍꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯆꯝꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 4 ꯈꯨꯗꯛꯇ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯤꯆꯝ 14ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯕꯨ ꯉꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯅꯤꯟꯗꯥ ꯇꯧꯔꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯔꯤꯖꯣꯂꯨꯁꯟꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯈꯥ ꯇꯥꯕꯁꯤꯅ ꯋꯥꯔꯦꯞ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯋꯥꯔꯦꯞ 6 ꯑꯃꯁꯨ ꯂꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯦ ꯍꯥꯏꯕ ꯇꯥꯕꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯇꯔꯥꯝꯅ ꯉꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯑꯣꯛꯆꯔꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇꯅ ꯀꯃꯥꯏꯅ ꯂꯧꯒꯦꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯂꯧꯕ ꯇꯝꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯁꯤꯡ ꯑꯗꯨ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯗ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯅꯔꯤ ꯀꯦꯁ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯤꯒꯠꯄꯤꯅꯕ NIAꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯁꯤꯅ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯀꯃꯥꯏꯅ ꯂꯧꯒꯦꯗ ꯉꯔꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯈꯤꯕ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ MLA ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯦꯞꯆꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯖꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯋꯦꯀꯣ ꯉꯁꯤꯒꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯀꯩ ꯋꯥꯔꯦꯞ ꯍꯥꯏꯅ ꯂꯧꯒꯦꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯖꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯅꯅꯕꯒꯤꯗꯃꯛꯇ JAC ꯑꯃ ꯁꯦꯝꯕ ꯍꯥꯏꯅ ꯂꯦꯞꯅꯖꯔꯤ JAC ꯑꯁꯤꯒꯤ ꯃꯃꯤꯡꯅ JAC Against Mass Killing and Brutal Act at Lilong Qingjao on the 1st January 2024 ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯍꯥꯏꯅ ꯂꯦꯞꯅꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯉꯥꯁꯨꯕ ꯋꯥꯔꯦꯞꯁꯦ ꯑꯩꯈꯣꯏ ꯉꯁꯤ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯀꯩꯅꯣꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯗꯣ JACꯒꯤ ꯃꯃꯤꯡꯁꯤꯅ JAC Against Mass Killing and Brutal Act at Lilong Qingjao on the 1st January 2024 ꯍꯥꯏꯅ ꯃꯤꯡ ꯑꯣꯏꯅ ꯊꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯔꯨꯛꯁꯨꯕ ꯋꯥꯔꯦꯞꯁꯤꯅ ꯀꯩ ꯍꯥꯏꯅ ꯂꯧꯒꯦꯗ ꯂꯤꯂꯣꯡꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯄꯥꯛ ꯅꯤꯡꯕ ꯂꯨꯞꯁꯤꯡꯅ ꯋꯥꯔꯛ ꯋꯥꯇꯦꯝꯅꯤꯡꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯂꯧꯕꯤꯅꯤꯡꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯗ ꯄꯥꯎ ꯄꯤꯔꯒ ꯊꯕꯛ ꯂꯧꯈꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯋꯥꯐꯝꯅ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯔꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯇꯔꯨꯛꯁꯨꯕ ꯋꯥꯔꯦꯞꯁꯤꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈꯤꯗꯨꯅꯤ ꯉꯔꯥꯡ ꯃꯤ ꯍꯥꯠꯄ ꯂꯤꯂꯣꯡꯗ ꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯟꯗꯣꯛꯈꯤꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯁꯦꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯂꯤꯂꯣꯡꯒꯤ ꯄ꯭ꯔꯖꯥꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯨ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯋꯥꯔꯛꯀꯦ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡꯕꯨ ꯂꯧꯒꯦ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯥꯃꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯗꯣ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯗꯨ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯇꯨꯅꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯅ ꯇꯔꯨꯛꯁꯨꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕ ꯋꯥꯔꯦꯞꯇꯅ ꯀꯩ ꯍꯥꯏꯅ ꯂꯧꯈꯤꯒꯦꯗ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯁꯔꯀꯥꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯅꯕ JACꯗ ꯁꯤꯟꯅꯕ ꯄꯤꯔꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯛꯇ꯭ꯔꯕꯗꯤ JACꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯧꯒꯠꯄ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡ ꯑꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯅꯕ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯉꯁꯤꯒꯤ ꯇꯔꯦꯠꯁꯨꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CSO ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯂꯥꯛꯄꯗ ꯁꯟꯇꯥꯏꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣই PACꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯑꯦꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯊꯧ ꯄꯨꯕꯤꯕ ꯃꯌꯥꯝꯗꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ
ꯏꯔꯥꯡꯁꯦ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯗ ꯐꯖꯕ ꯄꯥꯎꯖꯦꯜ ꯀꯌꯥꯁꯨ ꯄꯤꯕꯤꯈ꯭ꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯗꯨꯅꯁꯨ ꯉꯔꯥꯡ ꯃꯐꯝꯗꯨꯗ ꯂꯥꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯂꯤꯂꯣꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜꯒꯤ ꯃꯔꯛꯇ ꯑꯗꯨꯒꯤ ꯑꯐꯕ ꯃꯔꯤꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯟꯅꯍꯟꯅꯕ ꯌꯨꯅꯤꯇꯤ ꯂꯩꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯗꯨꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯊꯧꯃꯤ ꯂꯥꯛꯇꯨꯅꯁꯨ ꯃꯐꯝꯗ ꯂꯥꯛꯑꯒ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯐꯖꯕ ꯃꯦꯁꯦꯖ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯄꯤꯕꯤꯈꯤꯕꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝꯗꯨꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯂꯤꯂꯣꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯉꯔꯥꯡ ꯃꯌꯥꯝꯗꯁꯨ ꯐꯖꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯉꯔꯥꯡ ꯃꯌꯥꯝꯗ ꯑꯁꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯁꯤꯅꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯧꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯃꯌꯥꯝꯅꯁꯨ ꯉꯔꯥꯡ ꯀꯣꯏꯊꯤ ꯊꯤꯔꯤ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗꯣ ꯄꯨꯂꯤꯁ ꯃꯌꯥꯝꯅꯁꯨ ꯃꯐꯝꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯄ꯭ꯔꯖꯥꯗꯁꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯅ ꯌꯥꯝ ꯗꯥꯏꯇ ꯂꯩꯕ ꯋꯥꯍꯩ ꯑꯃꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜꯗꯨꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯟꯗꯤ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯥꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯁꯤꯝꯇꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ